MPCC Manipur gi Chief Minister and Biren gi mathakta legal action loukhatlu haina Congress na DGP da ayiba pisinkhre. Jenims Hospital gi ICU sangabagi miyam tinba meeting da Manipur gi Chief Minister and Biren masamak na mamang da pangthokiba taranithoi suba Vidhan Sabha election da lupa crore changki haina Fongdok padanatana hauzik Minister Oriba El Susindro da lupa crore kaya changki haina open oina miyam mangda hangkiba adugi matangda Manipur Congress Committee na press conference tawduna concerned authority na legal action loukhatlu haikiba laikhraba ngasi faubada tumina laisinbagi ngasi DGP da corruption gi case da legal action loukhatlu haina ayiba cherol adu pisinkibani. MPCC ki Legal Department ki Chairman Advisor S. Syam Charan na khutjek piduna thadorok pacherol amana hai Election Commission of India na piba election expenditure ki limit hendoktuna crore thadaduna BJP ki MLA sing na vote kai haibasi yamna mayek seng na khangle changkiba paisa sing adusu hanjindaba yade maramaduna assembly constituency singda private company singi profit ki chada tarahumdoi dagi taramanga fauba development work amadi contract dagi lognanaba wafam thamkiba asimak maha corruption bu saugatpa misakni aduna mahaki mathakta Manipur police ki maikai dagi legal action lokhat kadabani haina cherol aduna hairi.